Guys, welcome back to my channel. I'm going to Masih di sana pa online class miss to. Alam di keng ako teruk kai teruk mini kunjida. Kyo jun nong chui dena nong chui bine stu si to tham ba ma jo khret tam na hokla ken haira ba. Adai na 3 minute 3 minute manga 3 minute tara da mo alam de tham ba. तो मधु खूब ताऊतरा माँ जो एजो ताऊतरा तो माँ ने कथरो पान ताले रमी चलो क्लास मिस तो जो कहीं तो नो बहुत जो मिस तो भी है क्या कथरो लो कहीं फाउबी के क्लास मिस तो बुझे हाँ हम ताहे लोगे कहीं फाउबी के क्लास मिस तो बुझे बुंग हम ताहे रो हम तो है रो फेब चुप गया जमा से ठीक है कभी भी फेब चुपी ना कभी भी फेब चुपी ना इंग्या चुम्मी ने इंग देता हुमांग सोईदा ए मना कौन से काय नहीं बुंगो तो हापी लो मागी दी बुंगो पकड़ लो मना कौन से काय नहीं है कना तो ही ना बुंगो मना कौन से काय नहीं Hello nanti dah, mi abang lo, baik itu, si papa je na hobi dah, hobi kau na, hau ni si papa je, tu apa? Itu luar deh, hau ba? Hau ini, singrang je. Pakte lagi kira apa anggur ni apa? Mau ini, ada na hai pal le apa? Mulu jauh kisi ki anggur je mati, hau jo hau. Aduh gamai, buku dulu kita ni, singe je tahu apa? Thumdi thume apa? Gunung dulu. Pergi duk nung mai nung, jauh rega. Kila biya ni ini. Kedai itu biya. Cái nào bà bắt số thay cái nào bà like cái gì mà grip ra kìa mà để xí đi nè lại chuối tổ bún rồi cái nè mấy đồ muốn lên thế nào mà tôi có xa cái tầm này lo mấy một ngày rồi có lo bà chú cũng hái lên bỏ tôi lo xí lo phazare ya này phazare ya này à bung nó chơi lạ đi nang chơi là ni nang thu tổ mà đi xa ở xa này gì đi à ra tivi nữa cả phone đi vào ba ada nung sini, ada nung sini. Itu yang itu lihat kita hari ni. Oh, office lagi lobby room ni. Ada na, ada pun aku minit terus sampai. Nengira. Sungsa kilo dari begitu. Borang kesah di hang. Mana kuat ini pihak putra. Nungjukan na cure, pun aku mau kait tas leh aku. Saat terkeh. Kita sih milik mana? Isi 근데 그럼 뭐지 진짜 이게 26밥 신의 부르고 좀 더 다한 거네 보고
ꯑꯗꯨꯕꯨ ꯁꯤꯗꯒꯤ ꯂꯤꯊꯔꯒ ꯁꯤꯗ ꯆꯦꯟꯊꯈ꯭ꯔꯀꯥꯟꯗ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯤꯡꯒꯗꯣ ꯃꯣꯏꯗ ꯇꯛ 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 ꯇꯥꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯕꯔꯟꯗꯥꯗꯣ ꯂꯩ ꯅꯨꯡ ꯊꯝꯕ ꯕꯔꯟꯗꯥꯗꯣ ꯑꯗꯨ ꯆꯣꯡꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯁꯦ ꯑꯗꯨꯒꯤ ꯆꯣꯡꯁꯤꯟꯗꯅꯕ ꯁꯨꯃꯥꯏꯅ ꯁꯤ ꯀꯞꯀꯤ ꯇꯥꯏꯞꯇ ꯑꯃ ꯁꯦꯝꯃꯤꯁꯦ ꯁꯤꯅ ꯌꯥꯔꯀꯥꯟꯗꯗꯤ ꯇꯥꯗ꯭ꯔꯦꯗꯅ ꯑꯗꯨ ꯇꯥꯔꯗꯤ ꯄꯥꯏꯞꯇꯨꯅ ꯁꯣꯝꯗ ꯑꯗꯨꯝ ꯄꯨꯊꯣꯛꯈꯤꯕ ꯌꯥꯔꯦꯗꯅ ꯃꯗꯨꯒꯤꯅꯤꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯥꯟꯒꯦ ꯍꯥꯏꯅꯣ ꯆꯠꯄꯒ ꯊꯝꯗꯣꯏꯅꯦꯕ ꯍꯥꯟꯅ ꯊꯝꯕ꯭ꯔꯣ ꯑꯣ ꯁꯤꯁꯦ ꯑꯣꯀꯦ ꯑꯩꯗꯤ ꯈꯪꯗꯦ ꯁꯤ ꯍꯥꯟꯅ ꯊꯝꯂꯝꯃꯦ ꯍꯥꯏꯁꯤꯁꯨ ꯁꯤꯁꯤꯅ ꯑꯣ ꯅꯣꯡꯁꯤ ꯀꯟꯅ ꯆꯨꯔꯀꯥꯟꯗ ꯁꯤꯗꯤ ꯄꯥꯊꯣꯔꯛꯑꯦꯕ ꯅꯠꯇ꯭ꯔꯣ ꯄꯥꯏꯞꯇꯨꯗ ꯆꯠꯄꯗꯤ ꯁꯥꯡꯕꯅꯤꯅ ꯑꯣꯀꯦ ꯑꯩꯗꯤ ꯈꯪꯗꯕꯅꯤꯀꯣ ꯁꯤ ꯍꯥꯟꯅ ꯊꯅꯕ ꯄꯣꯠꯅꯦꯕ ꯇꯣ ꯁꯤꯗꯤ ꯃꯕꯨꯛꯁꯦ ꯂꯨꯗꯦꯗꯅ ꯂꯨꯗꯕꯅꯤꯅ ꯅꯣꯡ ꯀꯟꯅ ꯆꯨꯔꯀꯥꯟꯗꯗꯤ ꯍꯦꯟꯗꯣꯔꯛꯑꯦꯕꯀꯣ ꯍꯦꯟꯗꯣꯔꯛꯑꯒ ꯉꯁꯥꯏꯒꯤ ꯖꯤꯡꯒꯗꯨꯗ ꯇꯥꯔꯒ ꯃꯈꯥꯒꯤ ꯖꯤꯡꯒꯗꯨꯗ ꯇꯥꯔꯒ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯏꯅꯦꯕ ꯏꯁꯤꯡꯁꯦ ꯑꯗꯨ ꯁꯤꯠꯇꯗꯤ ꯃꯕꯨꯛꯁꯦ ꯈꯔ ꯂꯨꯔꯦꯗꯅ ꯁꯨꯃꯥꯏꯅ ꯊꯝꯃꯤꯅꯦ ꯌꯥꯗ꯭ꯔꯥ ꯌꯥꯅꯤ ꯁꯤ ꯇꯧ ꯁꯤ ꯄꯥꯏꯞꯁꯤꯅ ꯁꯨꯃꯥꯏꯅ ꯆꯠꯍꯟꯈꯤꯗꯣꯏꯅꯦꯕꯀꯣ ꯏꯁꯤꯡꯁꯦ ꯃꯥꯒꯤ ꯖꯤꯡꯒꯁꯦ ꯁꯤꯗꯅꯦꯕ ꯇꯥꯔꯤꯁꯦꯀꯣ ꯂꯣꯏꯔꯦ ꯃꯁꯤꯗꯤ ꯍꯧꯖꯤꯛ ꯄꯨꯡ 5:40 ꯆꯠꯂꯦ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥ ꯉꯟꯇꯥꯅ ꯃꯥꯏ ꯀ꯭ꯂꯥꯁ ꯅꯣꯠ ꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ ꯈꯔꯕꯨꯗꯤ ꯋꯥꯠꯂꯤ ꯍꯥꯏꯁꯦ ꯃꯗꯨꯗꯤ ꯀꯣꯏꯁꯟ 1 2 3ꯅ ꯇꯣꯉꯥꯟꯅ ꯀꯩꯅꯣꯗꯒꯤ ꯇꯧꯔꯒ ꯇꯧꯒꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯗꯨꯗꯤ ꯀꯌꯥ ꯌꯦꯡꯗ꯭ꯔꯦ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯀ꯭ꯂꯥꯁ ꯃꯤꯁ ꯑꯣꯏ ꯍꯥꯏꯕꯗꯣ ꯀꯥꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯈꯠꯂꯛꯑꯦ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯀꯥꯟꯗꯨꯗ ꯚꯥꯏ ꯐꯖꯩ 10 ꯃꯤꯅꯤꯠ 10ꯗꯤ ꯑꯦꯂꯥꯝ ꯊꯝꯃꯦ ꯑꯩ ꯉꯁꯥꯏ ꯕ꯭ꯂꯣꯛ ꯃꯥꯡꯗꯕꯨꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤꯗ ꯑꯗꯣ ꯄꯨꯡ 9 ꯇꯥ ꯂꯩꯔꯝꯃꯤ ꯏꯆꯥꯅꯨꯄꯥꯅ ꯂꯥꯎꯔꯦ ꯁꯤꯗ ꯃꯥꯅ ꯁꯦꯝꯃꯤꯁꯦ ꯁꯤꯁꯤꯅ ꯉꯁꯥꯏ ꯑꯃꯨꯛ ꯑꯣꯐꯤꯁꯇꯒꯤ ꯄꯣꯔꯛꯏꯕ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯑꯩ ꯂꯝꯕꯤꯗꯒꯤ ꯈꯪꯗꯦꯗ ꯀꯔꯤ ꯂꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥ ꯂꯩ ꯌꯦꯂꯣ ꯁꯥꯠꯄꯤ ꯍꯌꯦꯡ ꯁꯥꯠꯂꯀꯥꯟꯗ ꯈꯪꯉꯅꯤ ꯑꯗꯨꯅꯤ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯚꯤꯌꯔꯁ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯇꯧꯅꯤ ꯍꯥꯏꯁꯦꯟ ꯁꯦꯝꯐꯝꯁꯦ ꯍꯧꯖꯤꯛ ꯋꯤꯟꯇꯔ ꯁꯦꯁꯟꯒꯤ ꯀꯛꯄ ꯌꯥꯔꯅꯦꯕ ꯍꯥꯏꯕꯗꯤ ꯀꯠꯇꯤꯡ ꯁꯦꯝꯕ ꯌꯥꯔꯅꯦꯕꯀꯣ ꯃꯥꯁꯦ ꯁꯥꯠꯂꯛꯄ ꯀꯥꯟꯗ ꯊꯥ 6ꯇꯩꯅ 9ꯐꯥꯎ ꯆꯪꯕꯅꯦ ꯑꯗꯣ ꯃꯃꯥꯡ ꯆꯍꯤꯗ ꯑꯩ ꯒꯝꯂꯥ 10ꯃꯨꯛ ꯁꯦꯝꯃꯦ ꯑꯗꯨ ꯁꯦꯝꯕꯒꯤ ꯍꯥꯏꯕꯗꯤ ꯑꯞꯗꯦꯠ ꯑꯗꯒꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯃꯌꯥꯝꯅ ꯄꯥꯝꯃꯒꯗꯤ ꯑꯩ 15 days ꯈꯨꯗꯤꯡꯒꯤ ꯑꯞꯗꯦꯠ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯑꯃꯃꯝ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯄꯥꯝꯗꯦꯗꯣ ꯑꯗꯨ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯁꯦꯝꯕ ꯀꯥꯟꯁꯤꯗ 15 days ꯂꯩꯔꯒ ꯀꯩ ꯍꯥꯔ ꯍꯥꯞꯀꯅꯤ ꯑꯗꯩꯗꯤ 15 days ꯂꯩꯔꯒ ꯀꯩꯗꯧꯒꯗꯒꯦ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯀꯠꯇꯤꯡ ꯁꯦꯝꯒꯅꯤ ꯑꯗꯨ ꯃꯌꯥꯝꯒꯤ ꯑꯞꯗꯦꯠ ꯃꯌꯥꯝꯗꯣ ꯍꯌꯦꯡ ꯀꯩꯅꯣꯐꯧꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯖꯨꯟꯅꯤꯗꯅ ꯖꯨꯟ ꯖꯨꯂꯥꯏ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯁꯤꯐꯥꯎꯗ ꯁꯥꯠꯄꯒꯤ ꯇꯥꯔꯒꯦꯠꯇꯅꯦꯕ ꯇꯧꯔꯛꯏꯁꯦ ꯑꯗꯣ ꯒꯝꯂꯥ ꯑꯃꯗ more than 50 ꯐ꯭ꯂꯥꯋꯔ ꯃꯃꯥꯡꯒꯤꯗ ꯑꯩꯅ ꯇꯧꯔꯤꯗꯣ 75 ꯑꯗꯨꯋꯥꯏꯃꯨꯛ ꯒꯝꯂꯥ ꯑꯃꯗ ꯄꯔ ꯒꯝꯂꯥꯗ ꯍꯥꯏꯕꯗꯤ ꯄꯥꯝꯕꯤ ꯑꯃꯗ 75 ꯐ꯭ꯂꯥꯋꯔ ꯑꯗꯨꯃꯥꯏꯅ ꯁꯥꯠꯈꯤꯕꯀꯣ ꯑꯗꯨꯒꯤ ꯇꯥꯔꯒꯦꯠꯇ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯅꯪ ꯍꯥꯏꯁꯦ ꯑꯥꯐꯇꯔ ꯑꯦꯚ꯭ꯔꯤ 15 monthsꯇ ꯑꯞꯗꯦꯠ ꯄꯤꯒꯦ ꯍꯥꯏꯔ 15 days ꯑꯗꯨꯅꯦ ꯑꯥꯐꯇꯔ ꯑꯦꯚ꯭ꯔꯤ 15 daysꯇ ꯑꯗꯨ ꯄꯤꯗꯕꯤꯗ ꯅꯣꯡꯃ ꯕ꯭ꯂꯣꯛ ꯑꯃꯗ ꯄ꯭ꯂꯁ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯌꯥꯗꯕ ꯍꯥꯏꯗꯤ ꯇꯥꯔꯒꯦꯠ ꯑꯝꯇ ꯇꯧꯔꯛꯄꯅꯤꯅ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯀꯩꯅꯣꯗ ꯍꯥꯏꯕꯗꯤ ꯁꯤ ꯌꯧꯔꯛꯑꯦ ꯑꯗꯩꯗꯤ ꯁꯤꯗ ꯑꯃꯨꯛ ꯁ꯭ꯇꯦꯖꯇ ꯑꯃꯨꯛ ꯒꯝꯂꯥ ꯁꯤꯜꯂꯦꯕ ꯑꯃꯨꯛ ꯊꯥꯈꯤꯕꯁꯤꯅ ꯌꯥꯗꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯝꯃꯒꯗꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯦ ꯄꯥꯝꯗ꯭ꯔꯒꯗꯤ ꯀꯥꯟꯅꯗꯦꯕ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏ ꯀꯩꯅꯣ ꯕꯦꯇ꯭ꯔꯤ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦ ꯑꯩ ꯕꯦꯇ꯭ꯔꯤ ꯆꯥꯔꯖ ꯑꯃ ꯇꯧꯔꯨꯒꯤꯒꯦ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ ꯉꯁꯥꯏꯒꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯗꯣ ꯁꯤꯁꯤꯅ ꯑꯂꯨ ꯊꯣꯡꯕꯗ ꯌꯦꯔꯨꯝ ꯍꯥꯞꯄ ꯏꯆꯥꯅꯨꯄꯥꯒꯤ ꯁꯤꯅ ꯉꯁꯥꯏ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯀꯥꯡꯉꯧ ꯑꯃꯁꯨ ꯌꯥꯎꯔꯦ ꯈꯥꯃꯦꯟ ꯄꯝꯀꯤꯟ ꯆꯝꯐꯨꯠ ꯑꯃꯒ
ไม่ได้มาบุกกับมาคู่ 거기 쏴봐 그래? ใช่ใช่ 자기만 동작 보시. 와우. 뭐 더, 저는 정신이 동작이야. กังวลจะไม่ทันเอาคนนี้เนี่ยปะจะรับได้ 이제 사실 모르구나. 좀 붙구나. ก็รู้ใจอะไรนั่งชิมด้วยเลย 뭐 싸가는 거. 꿈이 밤이지 왜 저리냐. 하, 내 보면. ก็ต้องจองก็นั่นแหละ cây bay này cái sâm cặp không đi kì. จะกุ้งทะเลจะกุ้งทะเล rồi đây là phải đập phong các cái tin không có kì. จะได้มาต้องเคยที่ฉันก็ได้ก็โอ้นายคนตายอยู่ rồi lo đó. ha ya cà phê nó สิ่งเป็นสิ่งจับคนตายนั่นตัวเอง cái tàu bia nó ấy sao tham dự quá là có sang cái gì 네, 커피게. ya đây ya đây ya đây ya tàu bia nó cút thải bia nó ham vậy làm bia nó 돈 뚜비 따게 소죠. 근데 이거 집 보지 못하지 무슨 생각해? Twenty five big black. Ay, bro, by motor, the like to be more share to be on video, so video, subscribe to be more. Sign up for the video, so please be safe and be healthy. Bye bye, good night.